Ansam nam meeting ST OIBA Rehan Pisan Kiba Memorial Board Mamangda Handokkadbni Pawasi Pangkang Lapaude the Kuchabani Ansam nam meeting ST OIBA Rehan Government Memorial Pisan Kiba do Board Mamangda withdraw Taukarigumba withdraw to the TAMPAK outer the Lady Meeting Voter Lak Aniga Makai Board Yaw Rehana No ST No Board Campaign Committee Hari Committee Executive Member Puyam Ranasandran Hike with the Mafam Sing as the board combalak Payaro, Equinasungasi no withdraw, no board campaign, Hauragani, outer MP the Lady Bamite sing the Sidigi section period luminary and some Manipuri governor represent Kiba Memorandum Adu Handok Pavaka Singabadi, Tawal district from the Lady Outer voter sing both hatare epidemical gimari lane batabuk torom amata yauroi loina election gamari lane batabuk torom amata suto biganu India ki constitution ki makhad ST lista salhallu hai ninga fawba tanduna lagli dimanansi indigenous people pongpam thokpa hak adu government na tanjabani masida indigenous people ni ekhoi state now ni hai ni lejer manipur khundari banaga sing mitei meitai na ST oibe yaroi hai ni yengliba simaram sade manipur khundari banaga sing asi indigenous na trabara karigi indigenous amana masagi right tanbal indigenous amana yetpham thokpra haina haibiri ahan badayam maruiba pawa makang leibaki meradagi lakuchege Surasanpur thiba khangna lakpa angang mari turen irol nungdagi asibaksang oina phangba ngamkhre Surasanpur district S Kenen Bengi ECS Search Campus mung hangliba relief camp da leiba pikli bangang mari angang relief camp astagi thiba khangna lakhiba adunga se kangan bada camp astagi irablaptana leiba tuitha haina khangnaba turen asigi Ebenezer thongmana ki turen irol nungdagi asibaksang oina phangba ngamkhre hairi pawasina hai leikidba angang mari adudi thangbo hoi sahi mari apokpa ngai haising lalonchong lupo sahi taruk apokpa roisi lenchong hoi sahi mapan apokpa lonkholon amadi thangkho ho sahi taruk apokpa ngamgin thangkawi leikitrba ngang mari gi asibak sangsing adu hauzik Surasanpur da leiba kuki kanglai lampi KKL ge general headquarter da puraktuna miyam guloina ikai khumna ba utkani hairi aduga mathangi update asna tamenglong amadi none ADC ne employee oiriba mitei sing election duty piriba C0 hype ka sap manare Tamenglong amadi noni ADC ne employee oiriba mitei sing election duty piriba C0 hype ka sap manai maram masina to alternative menas amasin bio haina tamenglong amadi noni ADC the staff teacher oiriba sing lenga ke puning sing silagli hiram masi ke mari lena ngasi manipuri press club to thangjing hall da pangthok pawgi mi pam amada tamenglong ADC ki staff teacher oiriba nongmaitem hemchandra na hai ADC staff teacher sing asi hauki ba sahi sing election the duty aduma pangthok to lakpa ngaktani adubo hojik manipuri ki oiriba pibam asida tampak amadi sing ani makta kuki amadi mitei ga taina pa sing buffer zone khaduna thamli hairi buffer zone sing asigi wangmalan ngakthok ngaksin tawba amadi yadri adubu buffer zone sing asi lalaga election duty to naba list thorak pa asidi makoi sing asi C0 haiba sammanai maram asina makoi da piriba election deputy asi atopa alternative arrangement amasin biu makoi election duty tawjero haibanate masa masagi district sing the election duty pbu thokli irang asi kanglupani gi irang so ibana singdam mitei sing election duty sat pa haibasi khudungsa de tanja sida makoi na matau karam na sang lag election duty tawgadori bano haibadu khanthabirak atopa alternative arrangement amasin biu haina mari leina balinga ke amadi authority sing da appeal tawra adugo mathangi update asna operation da kulai ke fagatle Thawal district ke nongpok sengmai police station ki manung chana nongpok sengmai area da sakang da me kharna nongmai amadi pokai be yaba polam sing losing dona thamle haiba ki thaja be yaba pawong phangba se upung manga makhai ta matam da special operation group Thawal district police somrai kuntragum de soba Assam Rifles Thawal police ki commando nongpok sengmai police station kangpu yauna Thawal district police ki additional SP operation ki mideng makha da nongpok sengmai area da combing operation sa thaki haidi police ki pawasin high combing operation adu da maintain metan detector yauna thibu humbagi thabuk sa thaba matamda 5.56 mm ki insas rifle bearing registration number asiga magazine ga loina funky ani soba 0.56 mm ki ammunition manga 36 ICE hand grenade ani tube launcher ama WPGRE N number 80 MK1 ani tayar smoke cell CS ama tayar smoke cell soft ama Stansen Norman ama kuntragani pan mmg anti riot with rubber bullet ani detonator ama combat helmet ama phambangam ki operation adu pungni pan taba matam pawasa thaki hairi aduga mathangi update asna question leak oibagi maral da oja hum police na fare Board of Secondary Education Manipuri Bosem lo pa hojik sa 3rd class 10 ki exam da question leak oi haibagi maral school ama ki principal yawno oja hum Manipuri police na fare hairi police ki paun high question paper leak oi bagi Manipuri prevention of malpractice in high school leaving certificate and higher secondary examination act 2024 IPC and cybercrime act ki makada far bo oja hum adu de
पिसक मसा विद्या मंदिर में इम्फाल की प्रिंसिपल मुतुम बीजेन सही हुमफुगा माथोई असिस्टेंट टीचर चिरोम सोमेंद्रो सही निफुगा तरुक अमसुंग सोमथाम नाव सही कुनगा मरी ni makhoi ahum ngarang chief judicial magistrate imphal west ki court puthok lob matung thasi kuni thoi fawa police custody dari marlo thaki pawasin hai thasi ki tang taraga manga gi haukiba exam asigi ahan bathokiba science subject ki question paper adu oja ahum asina mobile phone da share tauki madugi matung exam numit adu da exam haugodaba pung khara watli ngai da su oja ahum adu question paper adu social media da sandora khi hairi ningsing bai abdi class 10 exam asi mathang tha april mari fawa chathagani exam asida center chamaga yankhai ga mari da mahiroi lising kuntra ga tarit sajet ka taraga mangana saruk yari bani